Neeyom-gi wangmada Pre-Peimary oza loubagi thouwong chethababu yaningdaba phongdoktuna ngasisu makhatana Education Minister Director amadi Commissioner gi Effigy Mei thaduna DESAM gi thoumee singna tongan mafam singda khongjang sangsinkre khongjang asigi saruka moina DESAM Thoubal amadi Kakching District Council gi thoumee singna mathang sitna Thoubal Bajar amadi wabugai lamkhaida matik chadaba Education Minister Director amadi Commissioner khudakta fam thadou Fazin kiba DESAM gi thoumee athuba matamda condition yaudana thadokadabani haiba kholau kaya laubaga loinana makok thongba ahum asigi Effigy Mei thaduna khongjang sangsinkre khongjang aduga mari leinana DESAM Kakching District Council gi President Yumnam Bhopenjit na phongdorakpada afaba mahaigi kanglolama semnaba hotnaringai cherekta asigumba mathong hoktaba thawong sing chathariba makok thongba sing athuba matamda fam thadou Train tawdaba miyoy singna oja oiba yaba tarabadi class 12 pass tawbaga karigumba course amata chatana doctor engineer oihanbagi ayaba lengak na piyu haike Train tawdaba oja sing khanje hairabadi 12 loibaga doctor engineer tambagi course asi yaudana koi doctor engineer tamba oiba yabagi ware basi lengak na thuda lobi gadabni loina na koi mathau masa khangraba molaba education minister commissioner amadi Education SK Director athu matamna pham thado kadabani loina na khoi fazin khriba DESAM gi thoumee ahum sing any condition amata yaudana athu matamda lengana thadok pi gadabni masida lengana tabi tab taragadi sidagi henba akan khongjang kaya ma changselakani loina na aran malambi tawraga oza long ngai hona buna mana piba aran ba amot pa tawba yaroi haiba kholau laurba khoibuna kaisum sangda thamjan bigani masi matang lengana athu matamda mieng changbi jargadi masidagi henna kal khongjang kaya ma changselakani habisi DESAM District Council dagi Council ki maike dagi phongdok jari mathau masakang daba commissioner mathau masakang daba commissioner mathau masakang daba director